ꯑꯗꯩ ꯈꯔ ꯄꯧ 이거 미지게 꼬나 떠오르지고. Hello Sinau 씨. Asili koida yamna maruiba special guest ama koida koiba haitare aduga sak chaba haidu na toima. Sako zamina doini. Hoi, sak chamina bagi damta la ba ko hojik lambi deure adu special guest to adugi damta ina mathel khara langi aduga ge mathel no Sinau myam yengmina je. Si hawai track si uti ma phajana thongani aduga kambong je. Kambong kang ho ma ngaurani nakupi sida leire special guest se ngasi guest si khogi kilo sanam chade ba ko aduna singna napakpi ga aduga napakpi mara le yaw leire nakupi si ga tang toroga uti thongdoine aduga singju myan to ngasi gi singju myan jam hauni keno leire chantuk leire hawai maton yawre po hawai kharam jo hape obi phul leire aduga si je lomba leire phadigom leire tuning khok leire adu ngasi mathel je khogi special guest na phoye pau phonoro matung jida mana saninge haiba mathel ne ngasi na thongdoi je adu Sinau myam guest ju la e lambi de leire adu ma haipet tang khoi wok pa thou je ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯀ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯩ ꯏꯕꯦꯝꯃ ꯄꯦꯗꯅꯥꯏ ꯃꯅꯥꯛ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯆꯠꯀꯦꯗ ꯅꯤꯡꯉꯛꯄꯁꯤ 2019 ꯗꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ 2024 ꯒꯤ ꯑꯣꯛꯇꯣꯕꯔ ꯂꯥꯁ ꯌꯨꯝꯁꯀꯩꯁꯦ ꯇꯥꯡ 30ꯁꯤꯗ ꯑꯩ ꯌꯧꯕ ꯐꯪꯉꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤꯁꯨ ꯉꯁꯤ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯑꯣꯏꯅꯀꯣ ꯃꯥꯁꯨ ꯑꯩꯁꯨ ꯑꯐꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯂꯩꯖꯩꯌꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁ ꯉꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ adi jak thongorjiko ꯆꯥꯛ ꯊꯣꯡꯉꯁꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯑꯩꯅꯀꯣ ꯁꯨꯝ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯩꯅ ꯆꯥꯅꯤꯡꯗꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯖꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯀꯣ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯊꯣꯡꯉ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ ꯑꯩ ꯉꯁꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ yam ga hani ingna chingna yam nangna ꯅꯪ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯑꯗꯨꯝ ꯄꯨꯂꯞ ꯑꯣꯏꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯄꯨꯂꯞ ꯄꯨꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯅꯨꯡꯉꯥꯏꯕ ꯃꯗꯨꯃꯥꯏꯅ ꯑꯣꯏꯃꯤꯟꯅꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕ ꯏꯔꯝꯗꯝ ꯑꯗꯒꯤ ꯃꯁꯤꯗ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯃꯃꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯗꯒꯤ ꯏꯆꯥ ꯏꯅꯥꯎ ꯂꯣꯏꯅ ꯈꯨꯟ ꯉꯥꯛꯇꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯃꯣꯏꯅ ꯄꯨꯂꯞꯃꯛ ꯑꯐꯕꯁꯤ ꯄꯨꯔꯛꯑꯒ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯃꯤꯟꯅꯁꯦ ꯑꯩ ꯉꯁꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯅꯪꯔꯥ che kap kono kada wai kap toino ꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯀꯞꯅꯤꯡꯉꯤꯁꯦ kap kono kada kap toino ai best level la thongdawni uti jaina ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯌꯧꯅꯔꯛꯄꯗ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯀꯌꯥ ꯋꯥꯔꯝꯒꯗꯧꯕ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯒꯤ ꯋꯥꯔꯝꯒꯗꯧꯕ ꯃꯕꯨꯡ ꯃꯧꯄꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯝꯒꯗꯧꯕꯗꯣ ꯑꯗꯨ ꯈꯜꯂꯒ ꯑꯩ ꯆꯥꯛꯀꯧꯕ ꯃꯌꯥꯝꯒꯤꯗꯤ ꯆꯠꯅꯤꯡꯉꯝꯒꯅꯤ ꯑꯩ ꯆꯥꯛꯀꯧꯕꯁꯦ ꯑꯩ ꯀꯨꯝꯁꯤꯒꯤꯗꯤ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏ yam chagadani ko 하 yam chagadani ngasi디 아함번에는 나고 카가 땀땀다 kada tak kan taruke ba 카가 땀땀다 아그 라키도 내가 jugi soyagera 소야게 아이디 카라 뻥건번에 yagi sukai do khodi ya phawni sukai 아이디 카라 ida ba mi 뻥건 jidi ko na tawrjiko 나와 musal lewa na ni ko kizabe abna tra ni ko sile phadi ko mere complete leire aduga landuk show ni sije Ngandi yang toy ya jam. thum lai da nya kan yam jalo ji duga ngari ayam loi drama Kan ga iya ngat. Kasala ji ko ni mo song ko ji da Jadi han je kom di Indonesia. 인도이니까 Singju. 싱주주 인자라기, 감봉주 인자라기, 분나꺼.
ꯑꯗꯒꯤ ꯂꯣꯏꯅ ꯈꯒ ꯄꯨꯟꯅ ꯂꯣꯏ ꯍꯥꯞꯄꯒꯀꯣ ꯑꯗꯨꯝ ꯏꯟꯖꯔꯛꯀꯦ ꯑꯩꯒꯤ ꯇꯥꯈꯠꯂꯦ ꯍꯥꯞꯄꯒꯦ ꯑꯧ ꯍꯥꯞꯄꯣꯀꯣ ꯑꯗꯩ ꯁꯤꯡꯖꯨꯁꯨ ꯍꯥꯞꯄꯛꯀꯦ ꯆꯝꯐꯨꯠꯁꯨ ꯍꯥꯞꯄꯒꯦ ꯃꯔꯝ ꯁꯨꯅꯀꯣ ꯂꯣꯏ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯑꯣꯏꯁꯤꯀꯣ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯗ ꯏꯟꯖꯔꯛꯀꯦ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯏꯟꯖꯔꯛꯀꯦ ꯁꯤ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯈꯨꯍꯥꯎꯁꯤꯗꯤ ꯑꯁ ꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯌꯥꯔꯕꯣ ꯃꯣꯔꯣꯛꯁꯨ ꯌꯥꯏ ꯑꯩꯅ ꯌꯥꯝ ꯆꯥ ꯉꯝꯗꯕꯀꯣ ꯑꯁ ꯎꯇꯤꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯆꯥꯕꯤꯔꯗꯤ ꯈꯪꯒꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯩꯌꯦ ꯊꯣꯡꯕ ꯁꯤꯡꯖꯨꯁꯤꯅ ꯍꯦꯟꯅ ꯇꯣꯠꯂ ꯆꯥꯕ ꯍꯥꯏꯗꯤ ꯍꯥꯎꯋꯦ ꯎꯇꯤꯁꯤꯗꯤ ꯆꯠꯁꯜꯂꯨꯁꯦ ꯏꯆꯦ ꯆꯥ ꯍꯥꯞꯄꯛꯀꯦ ꯉꯥꯏꯈꯣ ꯂꯩꯇ꯭ꯔꯦ ꯁꯤꯡꯖꯨꯁꯤꯗꯤ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯔꯦ ꯁꯤꯗꯤ
ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯃꯜꯂꯦꯀꯣ ꯑꯩꯗꯤ ꯑꯃ ꯂꯩꯌꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯃꯜꯂꯦ ꯆꯥꯛꯄ ꯑꯗꯨꯝ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ 사태? 싹다야. 이거 들어. 하와 난 토마토 봐라. 아이디어야. 피자 합게 아이디어. 자야. 시 하나만 더 있네. 둥기. 둥기. 락나 보게. 오. 짝짝 레몬 좀 해도 돼. 아, 좀 타나면 살아. 둥기 렉게 하야. 어이 자도 가야 돼. 성내지 나 통가 자라네. 아니 우리 통가 자는 게 도 자 펑래 ngasi. ngasi cái material anh thùng mà đi này hào thì đây đây chứ rồi đi kem khăng ra tôi chia đây là hay là cái máy tôi ngasi cái material ra anh ngasi material asoi bam ta leite loi hawe. aduna singjujo hawi uti thongbujo hawi aduga kangokjo hawi sambujo hawi nga tawbujo hawi adugo aina ngaitang si kha mi je mayam kai no ya sa de na loi de na habado khambi ganu ai tungge amuk lakna ba dagi biamage tungge saning am thanami ne mage ana loi ja thoga sa kharaga de mage le da kha mi ne mayam ngai ta ba bi ganu ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ